Tom TVꯅ ꯁꯟꯗꯣꯛꯂꯤꯕ ꯌꯣꯔ ꯚꯣꯏꯁꯀꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯝꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯝꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ कोरोना सेंटर दगी ओरो डॉक्टर दगी ओरो निमितानी थम्मगा अदुगा अदुमेतो थादोपी आइगी इमानबा आसामदा लेबसिंगदि निमि हुमी टेस्ट तौरगा नेगेटिव ओइरगा नेगेटिव ओइरे कांदा थादोएबा अदुमाइ तौदना खोगिजु अमता टेस्ट तौबिगा थादोपिरागदि कोरोना गी मिसिंगजे हंदगनिना आशा लेजै